friend ya news kara pamina sinatra news reporter haka mobile news reporter ni na koi so koi hai to no pa se lake noi Xiaomi nói cái nó pa trên cà phê sẽ quên nó rồi xem không nè Google addresses Huawei benchmark cả rồi khối nói cái nó cũng bảo Huawei phone pa vào căng của tôi khối mi cái thứ mà chúng ta nói service activate rồi từ vào căng của nói pa thì nè đôi khi cái nó đó tàu biro nó friends cái nói silo tàu biro nó Gmail cũng bảo top cũng bảo đó masih noi si silo tawbada security risk oiba Google masamang na hack toksalak chani ko noi Gmail ka kada si phajadro si phone ka si p kyano si Huawei p kyano si jibo si phone je phajai du pai leite ba si trade war ja thari mi ko friend aduna bar dogre na US company am ta ka Chinese si hardware maker ko Huawei ka tawbia the new device provide to ong ya da Gmail ka kam bo hap ya gi na preload to su to binu hai Play Store jo hap ya da na te hap ya ba ko adu hap ka nu na hai bane ba ko friend khang ya noi pang ga nu wari bo ko noi 16 May matung da launch to gi phone mem do madu da phang de da na aduna ni friend haijari se aduna si tawba se noi tawbirno ba release on or before dinoi phone mem na kham ni uncertified oi da phone do Google na maduda Android phone na wadi ko ado koi check tawba yadre da noi uncertified oi de noi kan Google Play Store da changa ga dum yeng be abni khang ni ko noi Google Play Store da changa ga friend adu yeng bio if you are certified oi de Play Store hang to on da do menu da chango menu da changum ka settings che yo certified ana Play Store protection certification phang bane ba hoi dine masi kano se friend ado noi si aduna ai wakhan de noi silo tawdo tawbi no silo tawbi kanada ba bu mangje ba yam na noi hayeng kano Gmail gum da page poche yam yaw mi am do noi kari tawba nana silo ka tawsalaga di security do ko mina hack tawse adu noi na changi ba app to su Google na certified tawdramina ai ta noi app to temper or ba malware ya ba poche samna da original nataba app to di noi kana mangjai da ko poche do chalu phalu era madi hojing noi Facebook kana phishing to spam ko virus kana se Facebook man ba account ma website namu ba gi noi Facebook log to we account ma yaw noi noi PUBG sanau ba du sanau dei to de ko email su lak yaw ni fb.com ana https yaw breng wa yaw dra ga di Facebook na te ko anu chang nu mang kan da noi angon da wa han kan ni ko san wari da friend chang bi no aduga WhatsApp ki yaw ne WhatsApp ki group che ha friend WhatsApp ki group te yaw ne WhatsApp Google search is showing invitations to private WhatsApp group Google search to matamda koi private group lai bagi invitation gi link je kana no khang da na share to da gi ko Google search to da to ri ai aduna noi WhatsApp group WhatsApp na di hairi ba ha friend WhatsApp na di Facebook na WhatsApp di Facebook ni na Facebook di WhatsApp ni ko moi di hairi ba future je private ni adu da na kan Snapchat la ko da gi ten future is private kana Facebook na di moi di haijari ne ba adu moi privacy link je share to bi ha ga di kamai na ya dai no ba noi na kana no na khang da ba no ko adu koi chumme ba WhatsApp na ne moi na kano to gi bai ne ba thai na khang na friend moi di hai ba adu yahan bani ya ko yahan le di group to body ai channel na ur group to body private oi jara ko su link to di nang na mi am da thaning bodo ado link to loi uyai ni nang kana yaw link sida phone number ga loi uyai ni wari bo ba ya na important ai di sai di phone number happy ko ko di ka mo lo ti ko di
ꯍꯣꯏ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯕꯨꯗꯤ ꯅꯣꯏ ꯐꯣꯟ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯅꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯒ ꯁꯦꯝꯃꯗꯤ ꯑꯩ ꯀꯩꯗꯧꯕ ꯀꯩ ꯇꯧꯋꯦ ꯍꯥꯏꯕꯅꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯣꯠꯇ ꯊꯝꯃꯦꯕ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯐꯣꯟ ꯄꯨꯂꯥ ꯂꯥꯛꯁꯜꯂꯗꯤ ꯑꯩꯁꯨ ꯃꯦꯁꯦꯖꯁꯨ ꯄꯨꯂꯥ ꯍꯧꯖꯤꯛ ꯑꯌꯨꯛꯇꯕꯨꯗꯤ ꯂꯥꯛꯑꯣꯏꯀꯣ ꯅꯣꯏ ꯐꯣꯟ ꯄꯨꯂꯥ ꯑꯗꯨꯅ ꯑꯩ ꯐꯣꯟ ꯂꯥꯛꯄ ꯍꯧꯖꯤꯛꯅꯦ ꯑꯩ ꯀꯩꯅꯣꯁꯨ ꯇ꯭ꯔꯨ ꯀꯣꯂꯔꯁꯨ ꯍꯥꯞꯇ꯭ꯔꯕꯅꯤ ꯐ꯭ꯔꯦꯟꯀꯣ ꯅꯣꯏ ꯍꯪꯕꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯀꯣꯏꯁꯟ ꯍꯪꯉꯛꯎ ꯅꯣꯏ ꯃꯦꯁꯦꯖꯇ ꯊꯥꯔꯛꯎ ꯑꯗꯨꯅ ꯃꯦꯁꯦꯖꯄꯨ ꯀꯌꯥ ꯐꯛꯇꯦ ꯐꯣꯟ ꯄꯥꯏꯗꯦ ꯑꯩꯁꯦ ꯐꯣꯟ ꯌꯦꯡꯗꯦꯕ ꯅꯝꯕꯔ ꯈꯪꯗꯕ ꯑꯩ ꯑꯃꯨꯛ ꯄꯥꯏꯈꯠꯇ꯭ꯔꯦ ꯐꯣꯟ ꯁꯥꯟꯅꯔꯒꯗꯤ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯑꯃꯃꯨꯛꯇꯣ ꯊꯕꯛꯇꯣ ꯂꯩꯗꯅꯀꯣ ꯋꯥꯔꯤꯕꯨ ꯑꯩ ꯍꯥꯏꯁꯦ ꯄꯥꯏꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯁꯨ ꯑꯇꯣꯞꯄ ꯀꯩꯅꯣ ꯇꯧꯖꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯋꯥꯆꯞꯀꯤ ꯒ꯭ꯔꯨꯞꯀꯁꯦ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐ꯭ꯔꯦꯟ ꯅꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯗꯇꯥꯗꯣ ꯅꯣꯏꯅꯗꯤ ꯈꯟꯖꯔꯤꯕ ꯋꯥꯆꯞꯀꯤ ꯒ꯭ꯔꯨꯞꯀꯤ ꯅꯣꯏ ꯁꯤꯌꯔ ꯇꯧꯅꯕ ꯂꯤꯡꯛꯇꯣ ꯁꯨꯃꯥꯏꯅ ꯄꯤꯔꯛꯑꯦ ꯅꯣꯏ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯅꯕꯨꯗꯤ ꯁꯥꯖꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯤꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯂꯣꯏ ꯈꯪꯉꯦꯅ ꯍꯥꯏꯁꯦ ꯍꯣꯏ ꯅꯣꯏꯅ ꯂꯤꯡꯛꯇꯣ ꯁꯤꯌꯔ ꯇꯧꯅꯤꯡꯗꯕ ꯅꯣꯏꯅ ꯈꯪꯗꯗꯅ ꯇꯧꯔꯨꯕꯩꯅꯤ ꯑꯗꯣ ꯁꯤ ꯈꯪꯗꯕꯩ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯀꯥꯟꯅꯗꯕ ꯑꯗꯨꯅꯤꯅꯀꯣ ꯑꯗꯨꯒ ꯐ꯭ꯔꯦꯟ ꯀꯩꯅꯣꯁꯨ ꯇꯧꯔꯦ ꯑꯩꯒꯤ ꯁꯤ ꯉꯔꯥꯡ ꯁꯦꯝꯁꯪ ꯅꯣꯠ ꯑꯩꯁꯤꯗꯗꯤꯅꯦ ꯑꯩꯒꯤ ꯁꯣꯐꯋꯦꯌꯔ ꯄꯦꯖꯁꯦ 2000 ꯐꯦꯕꯋꯥꯔꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯖ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ MIUIꯁꯦ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ MIUI ꯗꯤꯄ꯭ꯂꯣꯏꯃꯦꯟ ꯇꯧꯕꯁꯨ ꯂꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅꯀꯣ MIUI 11 ꯇꯧꯕꯁꯨ ꯑꯗꯣ MIUIꯗ ꯅꯠꯇꯦ ꯚꯤꯚꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨꯅꯦꯕ ꯚꯤꯚꯣ ꯋꯥꯟ ꯄ꯭ꯂꯁ ꯔꯤꯌꯦꯜꯃꯤꯁꯨ ꯂꯣꯏꯅꯕꯀꯣ ꯑꯗꯣ ꯁꯦꯝꯁꯪꯒꯤꯗꯤ ꯇꯧꯈ꯭ꯔꯦ ꯁꯦꯝꯁꯪꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯅ MIUIꯗꯣ ꯂꯥꯛꯈꯤꯔꯣꯏꯀꯣ ꯍꯧꯖꯤꯛ 11ꯒ ꯑꯗꯨꯃꯥꯏ ꯄꯥꯝꯖꯔꯒꯁꯨꯀꯣ ꯐ꯭ꯔꯦꯟ ꯃꯁꯤꯅꯦ ꯊꯣꯛꯏꯕꯁꯦ ꯃꯁꯤꯅꯦ ꯍꯧꯖꯤꯛ ꯊꯣꯛꯏꯁꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯑꯁ ꯃꯁꯤꯒꯤ ꯐꯣꯟꯒꯁꯤ ꯔꯁꯤ ꯌꯥꯎꯗꯦꯗ ꯌꯦꯡꯅꯤꯡꯗꯦꯗ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯅꯣꯏꯅ ꯁꯤꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯗꯨ ꯀꯥꯟꯅꯕ ꯐꯪꯉꯦ ꯑꯗꯥ ꯐꯪꯉꯦꯅ ꯅꯣꯏ ꯍꯥꯏꯔꯒ ꯑꯗꯨꯁꯨ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯧꯊꯣꯛꯑꯕꯅꯦꯀꯣ ꯑꯗꯨ ꯑꯁ ꯅꯥꯀꯟꯗ ꯏꯁꯩ ꯑꯃ ꯊꯥꯖꯤꯜꯂꯦꯅ ꯁꯤ ꯑꯃꯨꯛ ꯀꯩꯅꯣꯝ ꯇꯧꯈꯤꯗꯅ ꯐ꯭ꯔꯦꯟ ꯑꯗꯨꯅꯦ ꯍꯥꯏꯖꯔꯤꯁꯦ ꯃ꯭ꯌꯨꯠ ꯑꯃꯨꯛ ꯇꯧꯈꯤꯗꯅꯀꯣ ꯑꯗꯣ ꯅꯣꯏ ꯁꯤꯗ ꯑꯦꯃꯥꯖꯣꯟꯗ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯀꯩꯅꯣ ꯐꯪꯉꯦꯅ ꯌꯥꯎꯔꯤꯌꯦ ꯋꯥꯊꯤ ꯋꯥꯔꯦꯟꯗꯣ ꯑꯗꯣ ꯑꯦꯃꯥꯖꯣꯟꯅ ꯂꯧꯊꯣꯛꯈꯤꯗꯣꯔꯦꯕ ꯀꯤꯌꯣꯔ ꯐꯪꯉꯦ ꯍꯤꯗꯥꯛꯀ ꯌꯣꯜꯂꯤꯅꯦ ꯑꯗꯨꯁꯨ ꯑꯦꯃꯥꯖꯣꯟꯗ ꯑꯇꯣꯞꯄ ꯂꯩꯔꯛ ꯈꯨꯜꯂꯛꯇꯒ ꯌꯣꯟꯕ ꯅꯠꯇꯦ ꯐ꯭ꯔꯦꯟ ꯀꯔꯤꯒꯤꯅꯣ ꯑꯦꯃꯥꯖꯣꯟꯗ ꯂꯤꯁꯇꯤꯡ ꯇꯧꯔꯦ ꯑꯦꯃꯥꯖꯣꯟ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯁꯦꯂꯔꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯐꯔꯕꯅꯦ ꯃꯗꯨ ꯌꯥꯝ ꯑꯗꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯟꯁꯦ ꯇꯧꯔꯣꯏꯗꯧꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤ ꯑꯗꯨꯕꯨ ꯌꯧꯁꯜꯂꯛꯑꯕꯅꯤ ꯐ꯭ꯔꯦꯟ ꯀꯣ ꯋꯥꯔꯤꯁꯦ ꯑꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯅ꯭ꯌꯨꯁ ꯑꯃ ꯍꯥꯏꯔꯝꯕꯗꯨꯕꯨ ꯑꯩ ꯀꯥꯎꯔꯦ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯅꯣꯏꯗ ꯈꯔ ꯁꯤꯌꯔ ꯇꯧꯔꯛꯄꯅꯦ ꯑꯩꯗꯤ ꯄꯥꯕ ꯌꯥꯕ ꯄꯥꯊꯣꯛꯑꯕꯅꯤ ꯅꯣꯏꯁꯨ ꯄꯥꯅꯤꯡꯉ ꯄꯥꯎ ꯀꯩꯅꯣ ꯑꯩ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯁꯨ ꯅꯔꯥꯏꯕꯛ ꯐꯗ꯭ꯔꯣ ꯋꯥꯔꯤꯗꯤ ꯌꯥꯔꯦꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥ ꯈꯤꯇ ꯊꯛꯎꯒꯦ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯆꯥ ꯊꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯐꯖꯕꯁꯦ ꯌꯦꯡꯉꯨꯁꯦ ꯑꯗꯨ ꯍꯧꯔꯦ ꯋꯦꯗꯔ ꯐꯖꯔꯦ ꯐ꯭ꯔꯦꯟ ꯁ꯭ꯀꯥꯏꯁꯦ ꯗꯦꯜꯂꯤ ꯁ꯭ꯀꯥꯏ ꯎꯖꯔꯁꯨ ꯗꯦꯜꯂꯤ ꯎꯖꯗ꯭ꯔꯤꯕ ꯗꯦꯜꯂꯤ ꯂꯥꯛꯄ ꯐꯪꯖꯗ꯭ꯔꯤꯕꯀꯣ ꯑꯃꯦꯔꯤꯀꯥꯅꯤꯅ ꯑꯩꯅ ꯂꯩꯔꯤꯁꯤꯅꯀꯣ ꯗꯦꯜꯂꯤ ꯎꯖꯔꯁꯦ ꯐ꯭ꯔꯦꯟ ꯑꯁꯤ ꯌꯨꯝꯁꯦ ꯑꯝꯇ ꯎꯠꯂꯛꯀꯦꯁꯦ ꯊꯤꯕꯣꯠ ꯀꯔꯤꯁꯦ ꯑꯁꯤꯁꯦ ꯀꯔꯝꯕꯅꯣ ꯑꯩ ꯄꯥꯛꯈꯤꯗꯅ ꯑꯁꯤ ꯂꯩꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯅ ꯑꯁꯤꯁꯦ ꯀꯔꯤꯅ ꯎꯏꯅꯣ ꯈꯪꯗꯦ ꯅꯍꯥꯟꯈꯩ ꯌꯥꯔꯦ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯦ ꯃꯣꯕꯥꯏꯜꯒꯤ ꯋꯥꯔꯤ ꯂꯥꯏꯞ ꯑꯗꯨꯝ ꯊꯥꯔꯤꯕꯅꯤꯅꯀꯣ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯑꯩ ꯍꯥꯏꯁꯤꯕꯣ ꯁꯤꯗ ꯕꯤꯜꯗꯤꯡ ꯑꯃ ꯑꯁꯤ ꯂꯩꯔꯦ ꯁꯤ ꯃꯃꯥꯡꯒꯤꯁꯤꯕꯨꯗꯤ ꯁ꯭ꯀꯨꯜꯅꯦ ꯁꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯅꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯃꯈꯥꯐꯥꯎ ꯂꯩꯔꯦ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯅꯤ ꯁꯤꯗ ꯍꯦꯟꯅ ꯐꯖꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯐꯂꯥꯡꯒ ꯂꯣꯏ ꯁꯦꯒꯥꯏꯗꯅ ꯁꯤ ꯀꯨꯏꯔꯦ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯕꯅꯤ ꯁꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯅꯤ ꯗꯦꯜꯂꯤꯒꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯅꯥꯟꯗ꯭ꯔꯣ ꯑꯩꯈꯣꯏ ꯏꯁꯥꯗꯤ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄ ꯃꯇꯝꯗ ꯌꯦꯡꯒꯣꯟ ꯃꯥꯜꯂꯤ ꯑꯩꯅ ꯏꯁꯥꯗꯤ 2003 4 5 ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯗꯤ ꯌꯦꯡꯒꯣꯟ ꯃꯥꯜꯂꯤꯕ ꯍꯣꯏ 4ꯗꯕꯨꯗꯤ ꯁꯥꯔꯦꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯇꯝ ꯐꯪꯉꯛꯇꯦ
ꯑꯩꯈꯣꯏꯗꯤ ꯑꯁꯥꯗꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯅ ꯑꯉꯥꯡꯒꯤꯗꯁꯨ ꯁ꯭ꯋꯥꯏ ꯃꯆꯥ ꯀꯅꯥꯝ ꯇꯝꯗꯦ ꯃꯅꯤꯡꯒꯤ ꯏꯁꯂꯝꯗ ꯂꯩꯕ ꯑꯉꯥꯡꯈꯩ ꯇꯝꯃꯤ ꯀꯩ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯌꯨꯝꯁꯦ ꯍꯣꯏ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒ ꯐ꯭ꯔꯦꯟ